ꯑꯗꯣ ꯁꯤꯁꯦ that is little driver ꯑꯁꯤꯁꯦ ꯃꯊꯧ ꯇꯥꯅꯤ ꯑꯗꯨꯗꯒꯤꯗꯤ ꯄꯤꯖ ꯄꯤꯊꯛꯄꯗ ꯃꯊꯧ ꯇꯥꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯉꯥꯛꯇꯅꯤ ꯁꯤ ꯂꯝꯕꯤꯁꯦ ꯈꯔ ꯐꯠꯇꯦ ꯐꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯣ ꯑꯗꯨꯏꯁꯨ ꯂꯥꯏ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯃꯃꯥꯅ ꯊꯣꯡꯉꯤ ꯍꯥꯎꯔꯅꯤ ꯂꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯂꯋꯥꯏ ꯃꯇꯣꯟꯗꯣ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ. Hello everyone, welcome back to my channel. So this is a day in my life oidoini. This is a jugalaktoini aigi day comment tori ginamit as a mother, as a working woman. No hajikse ayukta lujo khajaraga loire like mere thangadaba leite akoi yumanganina aduna ayukse angangi pija pithak tauri lujo khajaraga pija pithaga challi magi adugidi maraktana mama bai chamanna magi powder samam pithamani adugidi mok ayukse aisu chakcharaga challi chakam lami angang do engonda depend oibana hajikopaduna ai chakse lami ma kena solid hojarasu engonda depend ojariaba aduna ai chakyam lami wei chaluraga halaga na wabe ki chaklama chakchare adun hangna mayanga punna chakchabe chare to 3 times chakchai aduna ai mayang se kambang ngamre mirolu bagi weight gain ogibato ai tathaba ngamdara laire weight gain do already masado su problem yam laidana aduna aise weight loss khara tawna ma hona jabani ai shahajin shu tawbagi ai matam su phangjade aduna akhoi jumdegi na auto phangba maphamdo adudo khak sani adu ai khongna sum chachai lakpada su khongna sum lai aduna su mai isha sajena ma oire type of adu tawi aduna ngasi se ai khaliba oats na char challasiraina oats se ai hana su charamni ama lisari naida तो हजिक्ति खंगदे दो ngasi se chana jenge school to chalaga aina lamda taradi ai sum ayukta oats se ona chana chakani to lamandi hayingdi sum rice se oina continue to bataba duni do chalasi aigi ayuki haujarage duty siga leire angangi angangido siga leire si se grind tawdoini hajik makhana kaju almond hapaga कुकर दा कामा मतमदा आई कनो हापे करी हाय मखाना काजू आलमंड से हापचली थोट नमा तो ngasi काउना हापौद्रे से सुम हापसु याय कसुम कायदे ग्राइंड तौइदो मिरोलिंगाइदा आइना कनो तौबगी लेरंबनी ड्राई फ्रूट्स हॉर्लिक्स कने ग्राइंड तौरगा थामियाबा अदो अजिते चनो पाइ पिजबई कानारे leire chanupagi takna lore asise paste oina ai hana jamna liquid oibasu kana de haibani si chap charabani khatang thick paste oina ne jamna liquid already haidi akogi pijari ba pochai singdugi nutrition singdo mangi hai angang da phangde yamna atuna sumaina khatang thick paste oina तौबदुना कानाबा हेली अमोइद न्यूट्रिशन से फंगबा हेली याम लिक्विड ऑलरेडी फंगदी दोइदी दोनी बीप अमा मथौ तादोइनी अदगैगिदी मासे चेयर दा फमना हजिकपौ चाबा से मा फजना चाबा हेत्री हाइदी नोंधा सुमले अदुना हजिकपौ बि तबाक ता पिजरी ai ado sise that is little driver asise mathau tani dugaidi siga laire yamgra potni driver ro yabat pijaba matamda aduna singse thamdaba yada sina wipes ni sum machin khut kai krak tot khiba tar so thokna masina last ta adugagi gari spinner ai khongji sina chengcheng lawi na khongji si se akoi mama na ma khak pirei dagi nimbokna mama na akoi amakha
ꯊꯣꯟꯕꯤꯔꯤꯕ ꯁꯤꯁꯦ ꯑꯗꯣ ꯆꯥꯎꯃꯜꯂꯤ ꯑꯅꯤꯃꯛꯁꯨ ꯆꯥꯎꯋꯤ ꯑꯗꯨꯅ ꯁꯤꯁꯦ ꯃꯥꯒꯤ ꯆꯦꯡ ꯁꯨꯃꯥꯏꯅ ꯍꯧꯕꯒꯤꯗ ꯀꯥꯟꯅꯔꯦ ꯁꯤꯅꯤ ꯄꯤꯖ ꯄꯤꯊꯛꯄꯗ ꯃꯊꯧ ꯇꯥꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯖꯗꯣꯏꯅꯤ ꯑꯩ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯣꯠꯁꯄꯨꯗꯤ ꯆꯥꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯃꯃꯥꯅ ꯌꯥꯗꯦ ꯑꯉꯥꯡꯕꯨ ꯊꯜꯂꯣꯏ ꯌꯥꯏ ꯑꯗꯨꯅ ꯆꯥꯛ ꯈꯇꯪ ꯑꯣꯏꯔꯁꯨ ꯆꯥꯈꯣ ꯍꯥꯏ ꯑꯗꯨꯅ ꯆꯥꯛ ꯑꯣꯏꯅ ꯆꯥꯖꯔꯅꯤ ꯑꯩ ꯌꯥꯝꯅ ꯆꯥꯗ꯭ꯔꯁꯨ ꯈꯇꯪꯗ ꯆꯥꯔꯅꯤ ꯆꯥꯔꯣꯏ ꯄꯤꯖꯔꯒꯦ ꯑꯉꯥꯡ ꯆꯥꯕ ꯂꯣꯏꯔꯦ ꯏꯁꯩꯃꯨꯛ ꯁꯛ ꯐꯥꯒꯤꯃꯨꯛ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯥꯖꯈ꯭ꯔꯦ ꯂꯥꯏ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯁꯤꯁꯦ ꯑꯣꯏꯅ ꯆꯥꯔꯅꯤ ꯈꯔ ꯁꯨꯝ ꯑꯉꯥꯡ ꯆꯥꯔ ꯇꯨꯝꯈ꯭ꯔꯦ ꯆꯥꯔꯒꯦ ꯊꯦꯡꯈ꯭ꯔꯦ ꯆꯥꯔꯒꯦ ꯍꯥꯎ ꯃꯃꯥꯅ ꯊꯣꯡꯕꯤꯔꯝꯃꯦ ꯑꯩ ꯑꯉꯥꯡ ꯑꯃ ꯇꯧꯔꯤꯉꯩꯗ ꯍꯥꯎ ꯆꯥꯔꯒꯦ ꯊꯝꯃꯒꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯉꯥꯡꯁꯨ ꯍꯧꯒꯠꯂꯦ ꯃꯃꯥꯗ ꯏꯆꯦꯗ ꯁꯤꯟꯅꯔꯝꯃꯒ ꯊꯣꯛꯑꯅꯤ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯒꯦ ꯃꯌꯥꯝ ꯆꯠꯂꯦ ꯊꯦꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯌꯨꯝꯗꯒꯤ ꯕꯥꯟ ꯂꯝꯕꯦꯟꯗꯨꯅꯤ ꯁꯤꯅ ꯕꯥꯟꯗ ꯑꯣꯏꯅ ꯀꯥꯈꯠꯇꯔꯦ ꯁꯣꯔꯠꯀꯠ ꯂꯝꯕꯦꯟ ꯄꯥꯏꯔꯦ ꯁꯣꯔꯠꯀꯠ ꯂꯝꯕꯦꯟꯁꯦ ꯄꯥꯏꯔꯒ ꯊꯣꯛꯄꯒ ꯁꯤꯁꯦ ꯊꯣꯛꯑꯒ ꯑꯣꯇꯣ ꯐꯪꯒꯅꯤ ꯑꯩ ꯊꯦꯡꯉꯦ ꯏꯆꯥꯅꯨꯄꯥꯁꯨ ꯀꯞꯍꯧꯔꯦ ꯑꯗꯣ ꯈꯔ ꯊꯦꯝꯕꯤꯔꯝꯃꯒ ꯂꯥꯛꯑꯦ ꯑꯉꯥꯡ ꯆꯥꯎꯕꯅꯤꯅ ꯉꯟꯕ ꯉꯝꯗꯦꯗ ꯆꯠꯂꯁꯤ ꯂꯝꯕꯦꯟꯁꯦ ꯈꯔ ꯐꯠꯇꯦ ꯌꯦꯡꯂꯛꯀꯦ ꯉꯥꯛꯇꯅꯤ ꯁꯤ ꯂꯝꯕꯦꯟꯁꯦ ꯈꯔ ꯐꯠꯇꯦ ꯐꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯣ ꯑꯗꯨꯏꯁꯨ ꯂꯥꯛꯑꯦ ꯁꯤ ꯂꯝꯕꯦꯟꯗꯒꯤ ꯁꯤꯅ ꯈꯔ ꯁꯣꯔꯠꯀꯠ ꯑꯣꯏꯌꯦꯕ ꯕꯥꯟ ꯃꯁꯥꯡꯗꯣ ꯄꯥꯏꯔꯨꯔꯗꯤ ꯕꯥꯟ ꯃꯁꯥꯡꯗꯣ ꯆꯠꯂꯨꯔꯗꯤ ꯌꯥꯝꯅ ꯁꯥꯡꯗꯣꯔꯕ ꯑꯗꯩ ꯑꯩꯁꯨ ꯋꯥꯖꯩ ꯏꯁꯥꯁꯦ ꯅꯣꯏꯊꯣꯛꯑꯕꯅꯤꯅ ꯈꯣꯡ ꯀꯔꯥꯛꯁꯦ ꯈꯨꯔꯥꯛꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯔ ꯐꯪꯉꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯟꯁꯇ ꯑꯗꯨꯅ ꯅꯥꯏꯌꯦꯕ ꯑꯩ ꯆꯠꯂꯁꯤ ꯆꯠꯂꯒ ꯑꯣꯇꯣ ꯄꯥꯏꯔꯅꯤ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯋꯥꯔꯤ ꯑꯃ ꯂꯤꯒꯅꯤꯀꯣꯅ ꯑꯩ ꯑꯣꯇꯣ ꯐꯪꯉꯦ ꯆꯜꯂꯤ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯀꯔꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯗ꯭ꯌꯨꯇꯤꯗꯒꯤ ꯍꯜꯂꯛꯑꯒ ꯑꯩꯈꯣই ꯁꯨꯃꯥꯡꯗ ꯄꯄꯥꯒꯤ ꯁ꯭ꯀꯨꯇꯤꯗꯣ ꯄꯥꯏꯔꯒ ꯏꯆꯦꯃꯟꯗ ꯇꯝꯍꯟꯒꯅꯤ ꯑꯩ ꯁ꯭ꯀꯨꯇꯤ ꯊꯧꯕ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯏ ꯑꯩ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯐꯥꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯊꯦꯡꯉꯗꯤ ꯅꯪꯗꯦ ꯁ꯭ꯀꯨꯇꯤꯗ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯩꯗꯅ ꯀꯣꯝꯁꯨ ꯀꯣꯝꯃꯦ ꯑꯗꯒꯤ ꯃꯥꯁꯨ ꯁꯤꯒ ꯂꯩꯇꯕꯅꯤꯅ ꯖꯍꯥ ꯇꯍꯥ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯀꯣꯝꯖꯩ ꯑꯗꯨꯅ ꯁ꯭ꯀꯨꯇꯤ ꯃꯥꯅ ꯂꯥꯛꯑꯒꯕꯨꯗꯤ ꯇꯝꯍꯟꯒꯅꯤ ꯍꯥꯏ ꯑꯗꯣ ꯁꯨꯝ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯆꯦꯒ ꯀꯥꯕꯣꯛ ꯑꯩ ꯇꯝꯕ ꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅꯤ ꯉꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯒ ꯁꯨꯃꯥꯡꯗꯨꯒ ꯊꯧꯒꯥꯏꯔꯨꯔꯒꯦ ꯅꯂꯥꯗ ꯇꯥꯕꯤꯗꯕ ꯏꯁꯣꯔ ꯀ꯭ꯔꯤꯄꯥ ꯑꯩꯁꯦ ꯂꯝꯕꯦꯟ ꯆꯠꯂꯤꯉꯩꯗ ꯉꯁꯥꯏ ꯋꯥꯔꯤ ꯑꯃ ꯂꯤꯅꯤꯉꯥꯏꯗꯣ ꯍꯧꯖꯤꯛ ꯂꯤꯔꯒꯦ ꯑꯩꯁꯦ ꯀꯩꯗꯧꯔꯤ ꯗꯤꯂꯤꯚꯔꯤ ꯃꯇꯨꯡꯗ ꯌꯥꯝ ꯀꯥꯎꯒꯜꯂꯤ ꯀꯥꯎꯕ ꯍꯥꯏꯕꯨ ꯑꯩꯁꯦ ꯐ꯭ꯔꯤꯖ ꯍꯥꯡꯉꯒ ꯀꯥꯎꯈ꯭ꯔꯅꯤ ꯀꯔꯤꯒꯤ ꯐ꯭ꯔꯤꯖ ꯍꯥꯡꯉꯤꯅꯣ ꯍꯥꯏꯅ ꯁꯤꯁꯦ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏ ꯐꯤꯁꯦ ꯁꯨꯔꯒ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯗ꯭ꯔꯥꯏ ꯇꯧꯔꯝꯃꯒ ꯑꯩ ꯀꯥꯎꯈ꯭ꯔꯅꯤ ꯃꯊꯪ ꯅꯨꯃꯤꯠ ꯃꯃꯥꯅ
ꯑꯗꯨꯒ ꯑꯩꯁꯨ ꯃꯌꯥꯝꯅꯤ ꯁꯨꯃꯥꯏꯅ ꯀꯥꯎꯔꯤꯕ ꯑꯩꯅ ꯌꯥꯝ ꯀꯥꯎꯒꯜꯂꯦꯕ ꯑꯩ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯗꯦꯂꯤꯚꯔꯤ ꯃꯇꯨꯡꯗꯒꯤꯅꯤ ꯁꯦ ꯇꯧꯔꯤꯁꯦ ꯑꯁꯤꯁꯦ ꯑꯩꯅ ꯁꯔꯆ ꯇꯧꯕꯗ ꯕ꯭ꯔꯦꯟ ꯐꯣꯛ ꯍꯥꯏꯅ ꯍꯥꯏ ꯕ꯭ꯔꯦꯟ ꯐꯣꯛ ꯑꯣꯏꯔꯤꯅꯤ ꯍꯥꯏ ꯁꯤꯁꯦ ꯗꯦꯂꯤꯚꯔꯤ ꯃꯇꯨꯡꯗ ꯇꯧꯅꯩ ꯍꯥꯏ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯣꯔꯃꯣꯟ ꯑꯞ ꯗꯥꯎꯟ ꯑꯣꯏꯕꯒꯤꯅꯦ ꯑꯁꯤꯁꯦ ꯑꯣꯏꯔꯤꯅꯦ ꯈꯪꯉꯕ ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯒꯤ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯇ ꯄ꯭ꯔꯦꯁꯔ ꯖꯥꯝ ꯑꯣꯏꯔꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅꯩꯌꯦ ꯑꯗꯨ ꯁꯤꯁꯦ ꯀꯨꯏꯔꯒꯗꯤ ꯐꯩ ꯍꯥꯏ ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯇꯧꯅꯕ꯭ꯔꯥ ꯑꯉꯥꯡ ꯄꯣꯛꯄ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯀꯣꯃꯦꯟꯇ ꯌꯧꯗꯣꯔꯦ ꯑꯩ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯅꯤꯗ ꯑꯩꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯈꯔ ꯕ꯭ꯂꯣꯛ ꯂꯧꯔꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯔꯛꯀꯅꯤ ꯑꯩꯒꯤ ꯗꯦꯂꯤ ꯂꯥꯏꯐꯇ ꯑꯣꯏꯕꯗꯣ ꯈꯪꯗꯦ ꯇ꯭ꯔꯥꯐꯤꯛ ꯃꯌꯥꯝꯒꯤ ꯒꯥꯔꯤ ꯃꯌꯥꯝꯒꯤ ꯃꯈꯣꯟꯁꯤꯅ ꯑꯩ ꯃꯈꯣꯟꯁꯦ ꯇꯥꯔꯝꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯆꯜꯂꯒꯦ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯁ꯭ꯀꯨꯜ ꯅꯠꯇꯦ ꯁ꯭ꯀꯨꯜꯒꯤ ꯒꯂꯤ ꯆꯪꯉꯦ ꯁꯤ ꯃꯁꯥꯡꯁꯤꯃꯨꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯁꯦ ꯁꯤ ꯃꯁꯥꯡꯁꯦ ꯁꯤꯁꯨ ꯂꯝꯕꯦꯟꯒ ꯖꯝ ꯐꯕ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯐꯨꯂꯤ ꯉꯥꯛꯇꯅꯤ ꯑꯣꯏꯔꯝꯃꯤꯕ ꯑꯗꯣ ꯂꯝꯕꯦꯟ ꯁꯥꯔꯤ ꯃꯣꯏꯁꯨ ꯁꯣꯟꯗꯩ ꯃꯇꯦꯛꯁꯦ ꯁꯥꯈ꯭ꯔꯦ ꯁꯣꯟꯗꯩ ꯃꯇꯦꯛꯁꯦ ꯁꯥꯈ꯭ꯔꯦ ꯁꯤ ꯃꯇꯦꯛꯁꯤꯁꯨ ꯁꯥꯔꯛꯀꯅꯤ ꯑꯗꯨꯅꯤ ꯁ꯭ꯀꯨꯜ ꯆꯪꯉꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯊꯣꯛꯑꯒ ꯑꯃꯨꯛ ꯆꯪꯍꯜꯂꯛꯀꯦ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯤ ꯆꯪꯍꯜꯂꯔꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯑꯩꯁꯦ ꯗ꯭ꯌꯨꯇꯤꯗꯒꯤ ꯍꯜꯂꯛꯑꯦ ꯖꯨꯝ ꯆꯜꯂꯤ ꯁꯣꯔꯠꯀꯠ ꯂꯝꯕꯦꯟꯗꯒꯤ ꯂꯝꯕꯦꯟꯁꯦ ꯐꯠꯇꯦ ꯑꯗꯣ ꯈꯨꯎꯁꯤꯁꯨ ꯅꯥꯔꯤ ꯑꯩ ꯀꯩꯅꯣ ꯁꯦꯛꯅ ꯆꯜꯂꯤ ꯈꯨꯎꯁꯦ ꯗꯣꯛꯇꯔ ꯌꯦꯡꯍꯟꯗꯕ ꯌꯥꯔꯔꯣꯏ ꯑꯩ ꯗꯦꯂꯤꯚꯔꯤ ꯂꯣꯏꯔꯒ ꯑꯂꯨꯝꯕ ꯊꯕꯛ ꯈꯛꯇꯪ ꯁꯨꯔꯨꯔꯦ ꯑꯉꯥꯡ ꯄꯝꯕꯒ ꯑꯗꯨꯗꯒꯤ ꯑꯂꯨꯝꯕ ꯈꯛꯇꯪ ꯊꯥꯡꯉꯨꯕꯗꯒꯤ ꯑꯩꯒꯤ ꯈꯨꯎꯁꯦ ꯄꯥꯟꯈꯤꯗꯅ ꯈꯨꯎꯁꯦ ꯅꯥꯔꯦ ꯀꯣꯛꯁꯨ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯆꯜꯂꯤ ꯌꯨꯝꯗ ꯆꯠꯂ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯗꯤ 8 monthsꯇ ꯐꯥꯔꯤꯗꯅ ꯑꯗꯨꯅ ꯐꯖꯅ ꯏꯁꯥꯁꯦ ꯔꯤꯀꯚꯔ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ ꯗ꯭ꯌꯨꯇꯤꯃꯨꯛ ꯆꯠ ꯑꯉꯥꯡꯃꯨꯛ ꯌꯦꯡ ꯑꯗꯩ ꯌꯨꯝꯒꯤ ꯃꯨꯛ ꯑꯗꯨꯏꯁꯨ ꯃꯃꯥ ꯏꯆꯦ ꯑꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯌꯥꯝꯅ ꯑꯗꯨꯅꯤ ꯗ꯭ꯌꯨꯇꯤꯁꯨ ꯆꯠꯄ ꯌꯥꯗꯕꯒꯤ ꯆꯠꯂꯦ ꯁꯨꯇꯤꯁꯨ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯇꯩ ꯁꯦꯟꯁꯁ ꯗ꯭ꯌꯨꯇꯤꯁꯨ ꯇꯥꯒꯤꯅ ꯑꯩ ꯀꯦꯟꯁꯦꯜ ꯇꯧꯍꯜꯂꯤꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯗ꯭ꯌꯨꯇꯤ ꯂꯣꯏꯅ ꯇꯥꯟꯅꯗꯅ ꯑꯩꯁꯨ ꯁꯨꯇꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯇꯩ ꯌꯥꯝ ꯋꯥꯖꯔꯤ ꯑꯗꯨꯁꯨ ꯆꯠꯂꯤ ꯈꯨꯂꯤ ꯂꯝꯕꯦꯟꯗꯒꯤ ꯑꯣꯏꯔꯒ ꯁꯤꯅ ꯁꯣꯔꯠꯀꯠ ꯑꯣꯏꯌꯦꯕ ꯑꯦꯛꯖꯥꯝ ꯆꯠꯄꯩ ꯃꯊꯧ ꯇꯥꯗꯦ ꯁꯟꯗꯥꯒꯤ ꯂꯥꯏ ꯊꯝꯃꯩꯁꯨ ꯊꯥꯟ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣꯝ ꯆꯥꯔꯒ ꯒ꯭ꯔꯤꯟ ꯇꯤꯔ ꯀꯩꯅꯣꯝ ꯊꯛꯀꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯅꯤ ꯀꯔꯤ ꯍꯥꯏ ꯆꯥꯛ ꯊꯣꯡꯉꯅꯤ ꯆꯥꯛ ꯊꯣꯡꯕꯩ ꯃꯇꯝ ꯌꯧꯔꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯉꯁꯥꯏꯗꯣ ꯆꯥꯛ ꯆꯥꯔꯒ ꯑꯩ ꯇꯨꯝꯈꯔꯦ ꯋꯥꯅ ꯑꯉꯥꯡꯅꯦ ꯀꯩꯅꯦ ꯇꯨꯝꯈꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯒꯠꯂꯒ ꯂꯥꯏ ꯊꯝꯃꯩ ꯊꯥꯜꯂꯦ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ ꯇꯤ ꯈꯔ ꯊꯛꯀꯅꯤ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯅꯤ ꯁꯤꯒ ꯂꯩꯔꯦ ꯁꯟꯗꯥꯒꯤ ꯑꯉꯥꯡ ꯍꯩꯅꯧ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯣ ꯍꯩꯅꯧꯁꯦ ꯇꯛꯈꯥꯏꯔꯒ ꯈꯛꯇꯪ ꯄꯤꯖꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯖꯥꯝ ꯄꯤꯖꯔꯣꯏ ꯁꯨꯝ ꯈꯛꯇꯪ ꯇꯛꯈꯥꯏꯔ ꯄꯤꯖꯔꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯉꯥ ꯇꯪꯕꯒꯤ ꯑꯦꯂꯤꯁꯥꯒ ꯄꯥꯟꯒ ꯂꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯉꯥ ꯍꯦꯟꯕ꯭ꯔꯣꯗꯣ ꯀꯩꯅꯣ ꯑꯦꯂꯤꯁꯥꯒ ꯄꯥꯟꯒ ꯉꯁꯤ ꯉꯥ ꯇꯪꯕꯒꯤ
ꯑꯩꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯈꯤꯆ꯭ꯔꯤ ꯑꯆꯝꯕ ꯑꯣꯏꯅ ꯇꯧꯔꯅꯤ ꯊꯨꯝ ꯀꯩꯁꯨꯝ ꯍꯥꯞꯇꯕꯤ ꯁꯤ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯅꯤ ꯄꯥꯟꯒ ꯄꯥꯟꯒ ꯈꯥꯡꯁꯨ ꯕꯣꯡ ꯕꯣꯡ ꯁꯥꯔꯦ ꯂꯤꯁꯥꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯔꯨꯝ ꯖꯥꯎꯏ ꯃꯔꯨꯝ ꯖꯥꯎꯏ ꯂꯤꯁꯥꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯔꯦ ꯂꯤꯁꯥꯁꯦ ꯃꯔꯨꯝ ꯖꯥꯎꯏ ꯁꯤꯗ ꯂꯩꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯉꯥ ꯍꯦꯜꯂꯦ ꯑꯗꯨꯒ ꯉꯁꯤ ꯉꯥ ꯇꯪꯕ ꯁꯦ ꯃꯦꯊꯤ ꯆꯨ ꯂꯥꯎꯔꯒ ꯃꯃꯥꯅ ꯖꯌꯂꯛꯁꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯄꯥꯟꯁꯦ ꯍꯥꯞꯈ꯭ꯔꯦ ꯀꯩ ꯆꯥꯅꯔꯤꯅꯣ ꯀꯩ ꯆꯥꯅꯔꯤꯅꯣ ꯃꯣꯏꯅꯥ ꯃꯊꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯣꯏꯅꯥ ꯃꯊꯤ ꯍꯥꯏ ꯑꯥꯗꯗꯤ ꯀꯔꯤ ꯍꯥꯏꯕ ꯀꯨꯔꯃꯥꯁꯨ ꯍꯥꯏꯅꯕꯅꯤ ꯃꯣꯏꯅꯥ ꯃꯊꯤ ꯉꯥꯈꯣ ꯑꯩ ꯀꯣꯄꯤꯔꯥꯏꯠ ꯆꯥ ꯇꯥꯔꯦ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯅꯁꯦ ꯃꯣꯏꯅꯥ ꯃꯊꯤꯁꯤꯕꯨ ꯎꯗꯣꯏꯅꯦ ꯑꯗꯨ ꯁꯤꯒ ꯂꯩꯔꯦ ꯃꯣꯏꯅꯥ ꯃꯊꯤ ꯃꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯏꯗ ꯌꯥꯝꯅ ꯇꯞꯈꯤꯕ ꯃꯟꯗꯧ ꯆꯥꯎꯅꯦ ꯃꯣꯏꯅꯥ ꯃꯊꯤꯁꯦ ꯗꯦꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏꯅꯥ ꯃꯊꯤ ꯁꯨꯃꯥꯏꯅ ꯆꯤꯛꯄꯒꯅꯦ ꯈꯪꯕ꯭ꯔꯥ ꯗꯦꯝꯗꯣ ꯆꯥꯕ ꯖꯥꯠꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯤ ꯀꯨrum ꯀꯨrum ꯂꯥꯎꯗꯦꯕ ꯗꯦꯝꯗꯤ ꯑꯣꯏꯗꯦ ꯍꯥꯎꯏ ꯇꯧꯁꯤ ꯀꯩ ꯍꯥꯏꯔꯨꯁꯦ ꯑꯉꯥꯡꯒꯤ ꯀꯥꯝꯃꯦ ꯑꯁꯤꯒ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯁꯧꯔꯤ ꯍꯥꯎꯔꯅꯤ ꯑꯁꯤꯗꯤ ꯃꯃꯥꯅ ꯊꯣꯡꯉꯤ ꯍꯥꯎꯔꯅꯤ ꯁꯤꯒ ꯂꯩꯔꯦ ꯏꯂꯤꯁꯥ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯍꯥꯎꯔꯅꯤ ꯃꯀꯣꯛꯇꯣ ꯀꯩ ꯀꯩꯅꯣꯗ ꯌꯥꯎꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯂꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯂꯋꯥꯏ ꯃꯇꯣꯟꯗꯣ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯁꯤ ꯃꯇꯣꯟꯁꯦ ꯍꯣꯔꯦꯟ ꯂꯧꯊꯣꯛꯄꯤꯔꯣ ꯃꯇꯣꯟꯗꯣ ꯑꯍꯟ ꯑꯗꯨ ꯃꯃꯥ ꯍꯣꯏ ꯆꯥꯔꯣ ꯃꯈꯥꯗꯥꯏꯗ ꯑꯣꯏꯅ ꯍꯥꯞꯄꯣ ꯑꯗꯨꯅ ꯐꯖꯔꯦ ꯑꯉꯥꯡꯒꯤ ꯄꯤꯖꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯉꯥꯡꯒꯤꯅ ꯏꯪꯍꯜꯂꯤꯅꯤ ꯁꯤꯁꯦ ꯑꯉꯥꯡꯒꯤꯁꯦ ꯄꯤꯖꯔꯒ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯅꯤ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏ ꯃꯧ ꯑꯩꯒ ꯏꯆꯦꯃꯟꯒꯤ ꯍꯤꯟꯖꯥꯡ ꯃꯣꯔꯣꯛ ꯆꯥꯎꯕꯤ ꯏꯆꯦ ꯑꯃꯒꯤꯅ ꯃꯣꯔꯣꯛ ꯆꯥꯎꯗꯦ ꯁꯤꯒ ꯂꯩꯔꯦ ꯑꯃꯦꯠꯄꯤꯒ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ